ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯊꯣꯏꯕ ꯅꯤꯂꯤ ꯀꯄꯜꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯍꯥꯏꯗꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯗꯤ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯟꯖꯅꯤꯡꯉꯤ ꯑꯈꯪꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯍꯥꯏꯗꯤ ꯈꯪꯉꯤ ꯄꯣꯠꯅꯤ ꯑꯗꯣ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯎꯗꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯁꯨ ꯎꯍꯟꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯐꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯖꯔꯛꯏꯁꯦꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕꯗ ꯉꯔꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯕ ꯄꯦꯖ ꯑꯃ ꯎꯖꯔꯨꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯁꯨ ꯀꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯍꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯕꯁꯦ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯇꯧꯔꯛꯏꯕ ꯍꯥꯏꯗꯤ ꯖꯨꯛꯁꯤꯅ ꯆꯥꯎꯈꯠꯂꯛꯏ ꯃꯇꯤꯛ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯗꯤ ꯅꯥꯞ ꯆꯥꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯍꯥꯏꯗꯤ kaisu ꯂꯩꯇꯅ ꯊꯋꯥꯏ ꯑꯃꯕꯨ kaisu ꯂꯩꯇꯅ ꯈꯟꯗꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯌꯦꯡꯗꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯁꯤꯡꯗꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯆꯥ ꯈꯪꯗꯦ ꯃꯤꯆꯥ ꯈꯪꯗꯦ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯏꯅꯥꯎ ꯈꯪꯗꯦ ꯏꯎꯄꯥ ꯈꯪꯗꯦ ꯏꯆꯟ ꯈꯪꯗꯦ ꯏꯆꯦ ꯈꯪꯗꯦ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯡꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯕ ꯐꯤꯔꯦꯞ ꯉꯥꯛꯇꯅꯤ ꯂꯩꯍꯧꯒꯗꯧꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯇꯧꯍꯧꯗꯣꯔꯤꯕ ꯐꯤꯕꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯗꯤ ꯃꯆꯥꯕꯨ ꯑꯁꯤꯒꯤ ꯃꯇꯝꯁꯦ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯕꯨ ꯇꯥꯏꯕꯪꯄꯥꯟ ꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯃꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯊꯃꯣꯏ ꯆꯥꯛꯇꯅ ꯂꯩꯍꯧꯕ ꯃꯃꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯏꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯖꯔꯝꯒꯦ ꯁꯤ ꯏꯃꯥꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯦꯞꯁꯟꯁꯦ ꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯅ ꯀꯦꯞꯁꯟꯁꯦ ꯏꯔꯛꯏ ꯑꯗꯣ ꯏꯃꯥ ꯑꯁꯤꯒꯤ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯁꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯥꯡꯅ ꯂꯩꯕꯅꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯃꯦꯝꯃ ꯀꯦ ꯑꯩꯁ ꯍꯥꯏꯅ ꯂꯩꯕꯅꯤ ꯏꯃꯥꯗꯣ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯒꯦꯀꯣ ꯃꯆꯥ ꯃꯦꯝꯃ ꯀꯦ ꯑꯩꯁ ꯑꯩꯁꯤꯒꯤ ꯏꯃꯥꯁꯤꯒꯤ ꯃꯆꯥꯁꯦ ꯍꯥꯏꯗꯤ ꯒꯦꯝꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯃꯆꯥꯁꯤꯅ ꯈꯪꯅꯔꯨꯔꯦ ꯍꯥꯏꯌꯦ ꯒꯦꯝꯁꯤꯒ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯈꯪꯅꯖꯕꯅꯤꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯅꯁꯨ ꯍꯜꯂꯤ ꯍꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯐꯔꯦ ꯍꯟꯕ ꯍꯟꯗꯕ ꯅꯨꯡꯁꯤꯔꯨꯔꯗꯤ ꯅꯨꯡꯁꯤꯔꯨꯔꯦꯀꯣ ꯆꯍꯤ ꯃꯇꯥꯡꯗ ꯂꯩꯇꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯊꯃꯣꯏꯅ ꯅꯨꯡꯁꯤꯔꯨꯔꯗꯤ ꯊꯃꯣꯏꯅ ꯄꯥꯝꯃꯨꯔꯗꯤ ꯆꯍꯤ ꯃꯇꯥꯡ ꯉꯥꯏꯕ ꯂꯩꯇꯦ ꯆꯍꯤ ꯃꯇꯥꯡ ꯉꯥꯏꯕꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯒꯦꯝꯁꯤꯗꯒꯤ ꯑꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦꯕꯀꯣ ꯒꯦꯝꯁꯤꯅ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯅꯨꯄꯥ ꯃꯆా kaya ꯑꯃ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯐꯤꯔꯦꯞꯁꯦ ꯍꯥꯏꯗꯤ ꯃꯑꯣꯡ ꯆꯥꯗꯕ ꯐꯤꯔꯦꯞ ꯂꯧꯍꯜꯂꯦ ꯑꯗꯨꯅ ꯊꯋꯥꯏꯕꯧꯁꯨ ꯂꯧꯕꯤꯔꯦ ꯒꯦꯝ ꯍꯥꯏꯕ ꯒꯦꯝꯁꯤꯅ ꯊꯋꯥꯏ ꯂꯧꯕꯤꯔꯦ ꯑꯗꯨꯕꯨ ꯒꯦꯝ ꯑꯁꯤꯅ ꯃꯨꯊꯠꯈ꯭ꯔꯗꯤ ꯈꯔ ꯐꯒꯗꯕꯀꯣ ꯑꯁꯤꯒꯤ ꯒꯦꯝꯁꯤꯅ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩ ꯐꯥꯎꯕ ꯈꯪꯖꯗꯦ ꯒꯦꯝꯁꯦ ꯀꯔꯤ ꯒꯦꯝꯅꯣ ꯍꯥꯏꯕꯗ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯔꯝꯕ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯀꯔꯝꯕ ꯒꯦꯝꯗ ꯉꯥꯎꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯏꯃꯥꯁꯤꯅ ꯃꯥꯒꯤ ꯄꯦꯖꯇ ꯃꯆꯥ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒ ꯃꯦꯁꯦꯖ ꯊꯥꯅꯕꯒꯤꯁꯨ ꯑꯁꯤꯒꯤ ꯄ꯭ꯔꯨꯐꯁꯤꯁꯨ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯑꯩ ꯑꯁꯤꯒ ꯃꯇꯥꯏꯗ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯁꯤꯁꯤꯅꯤꯀꯣ ꯃꯌꯥꯝꯁꯨ ꯎꯕꯤꯔꯦꯀꯣ ꯑꯗꯣ ꯏꯃꯥꯁꯤꯅ ꯄꯦꯖꯇ ꯏꯔꯒ ꯊꯥꯡꯒꯠꯂꯦ ꯁꯨꯃꯥꯏꯅ ꯃꯆꯥꯁꯤꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯃꯦꯁꯦꯖꯁꯤꯒ ꯏꯁꯀ꯭ꯔꯤꯟꯁꯣꯠꯁꯤꯒ ꯂꯣꯏꯅꯅꯀꯣ ꯃꯃꯥꯒꯤ ꯏꯆꯥ ꯇꯣꯝꯕ ꯅꯪꯁꯦ ꯌꯥꯝ ꯄꯪꯈ꯭ꯔꯦꯗꯀꯣ kaisu ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯂꯥꯏꯅ ꯃꯥꯡꯍꯟꯕꯤꯀꯣ ꯏꯃꯥꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯏꯃꯥꯅ ꯏꯆꯥꯒꯤ kaisu ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯔꯤꯁꯦ ꯃꯣꯏꯁꯨ ꯀꯥꯏꯕ ꯑꯣꯏꯁꯅꯨ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩꯅꯦꯕꯀꯣ ꯌꯥꯝꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯎꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯋꯥꯍꯩꯁꯦꯀꯣ ꯃꯌꯥꯝꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ ꯏꯃꯥꯁꯤꯅ ꯃꯆꯥꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯃꯆꯥꯅꯤꯀꯣ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯦꯀꯣ ꯃꯥꯗꯤꯀꯣ ꯏꯃꯥꯗꯒꯤꯁꯨ ꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒꯤꯁꯨ ꯃꯥꯡ ꯊꯥꯅ ꯆꯠꯀꯅꯤ ꯏꯄꯥꯒꯤꯁꯨ ꯃꯥꯡ ꯊꯥꯅ ꯆꯠꯀꯅꯤ ꯏꯄꯨꯒꯤꯁꯨ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯅꯤ ꯏꯁꯣꯔꯅ ꯀꯧꯔꯛꯑꯕꯗꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯡ ꯊꯥꯅ ꯆꯠꯄꯗꯀꯣ ꯑꯗꯨꯅ ꯏꯃꯥꯁꯤꯅ ꯏꯃꯥꯁꯤꯅ ꯏꯗ ꯊꯥꯡꯒꯠꯂꯛꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯃꯣꯏꯁꯨ ꯀꯥꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯅꯨꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯨꯃꯥꯏꯅ
ꯀꯩꯅꯣ ꯇꯧꯈꯤꯕ ꯂꯩꯈꯤꯗꯕ ꯃꯇꯝꯁꯤꯒ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯅ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯃꯥ ꯑꯁꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯤꯕꯁꯦꯀꯣ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯁꯤꯔꯒ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯇꯧꯗꯣꯏꯗꯣ ꯑꯁꯤꯃꯛꯅꯦꯕꯀꯣ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯌꯥꯎꯗꯕ꯭ꯔꯥ ꯒꯦꯝ ꯑꯃꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯗꯨꯛ ꯁꯥꯊꯤꯅ ꯂꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯃꯤ ꯑꯃꯒꯤ ꯏꯃꯣꯁꯅꯦꯜꯗ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥ ꯑꯁꯤꯅ ꯍꯥꯏ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ ꯏꯃꯥꯗꯤ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯝꯕꯅꯤ ꯍꯥꯏꯀꯣ ꯃꯆꯥꯁꯤꯒꯤ ꯑꯁꯥꯗ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛꯅꯤ ꯃꯆꯥ ꯑꯃꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯤ ꯉꯥꯛꯇꯅꯤꯀꯣ ꯃꯆꯥ ꯑꯃꯈꯛꯇ ꯄꯣꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯅꯤꯁꯨ ꯑꯣꯏꯁꯅꯨ ꯑꯍꯨꯝꯁꯨ ꯑꯣꯏꯁꯅꯨꯀꯣ ꯏꯆꯥꯁꯤꯗꯤ ꯏꯆꯥꯅꯤ ꯃꯃꯥ ꯑꯃꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯃꯥ ꯑꯗꯨꯅ ꯍꯤꯡꯉꯤꯕꯁꯦꯀꯣ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯀꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯕꯀꯣ ꯏꯃꯥ ꯀꯌꯥꯝꯒꯤ ꯊꯃꯣꯏꯗ ꯁꯣꯛꯀꯗꯕ ꯋꯥꯍꯩ ꯍꯥꯏꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯗꯕ ꯋꯥꯍꯩꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯃꯤꯕꯅꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕꯤ ꯏꯃꯥ ꯍꯥꯏꯕꯗꯣ ꯁꯤꯅꯦꯕꯀꯣ ꯏꯃꯥꯁꯤꯒꯤ ꯋꯥꯍꯩꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯃꯈꯥ ꯈꯤꯇꯪ ꯃꯇꯦꯛ ꯑꯃꯒ ꯃꯌꯥꯝ ꯍꯥꯏꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯔꯤꯕ ꯗꯣꯁꯥ ꯇꯥꯗꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯤꯌꯦ ꯏꯃꯥꯅꯀꯣ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯏꯃꯥꯅ ꯃꯌꯥꯝꯗꯁꯨ ꯇꯥꯗꯅꯕ ꯗꯣꯁꯥꯁꯦ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯒꯦ ꯃꯆꯥꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯀꯩꯗꯧꯔꯤ ꯔꯨꯝ ꯃꯅꯨꯡꯗ ꯀꯔꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥ ꯑꯃꯒꯤ ꯃꯊꯧ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯕꯨ ꯐꯅꯅꯕ ꯁꯦꯝꯕ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯔꯤꯗ ꯂꯥꯟꯈꯤꯒꯗꯒꯦ ꯀꯗꯥꯏꯗ ꯆꯠꯂꯤꯕꯒꯦ ꯏꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯣ ꯂꯥꯜꯂꯤꯕꯔꯥ ꯆꯨꯝꯃꯤꯕꯔꯥ ꯍꯥꯏꯅ ꯃꯃꯥ ꯑꯃꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯗꯤ ꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯃꯃꯥ ꯑꯃꯃꯝꯅ ꯁꯨꯃꯥꯏꯅ ꯇꯧꯅꯩꯀꯣ ꯑꯩ ꯏꯆꯥꯅ ꯂꯥꯜꯂꯝꯃꯣꯏ ꯑꯩ ꯏꯆꯥꯅ ꯇꯧꯔꯝꯃꯣꯏ ꯑꯩ ꯏꯆꯥ ꯑꯗꯨ ꯇꯧꯗꯦ ꯑꯩꯒꯤ ꯏꯆꯥ ꯑꯗꯥ ꯇꯧꯗꯦ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯆꯥꯎꯊꯣꯛꯄꯁꯦ ꯊꯝꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯨ ꯇꯧꯅꯕꯁꯤꯅ ꯃꯃꯥ ꯀꯌꯥ ꯑꯃꯅ ꯑꯗꯨ ꯇꯧꯁꯟꯕꯤꯕꯁꯤꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯕꯁꯤꯅꯅꯦꯀꯣ ꯃꯆꯥ ꯀꯌꯥ ꯑꯃ ꯊꯛ ꯀꯥꯟꯅꯔꯦ ꯑꯗꯨꯒꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯩ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣꯀꯣ ꯑꯁꯤꯒꯩꯁꯤꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯔꯤꯉꯩ ꯇꯧꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯔꯤꯉꯩ ꯑꯩ ꯂꯣꯏ ꯄꯨꯝꯅꯃꯛ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯗꯣ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯆꯥꯗ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯁꯤꯒꯨꯝꯕꯁꯤꯒ ꯆꯥꯎꯊꯣꯛꯅꯅ ꯈꯟꯈꯤꯕꯁꯨ ꯂꯩꯒꯅꯤꯕꯀꯣ ꯑꯗꯨꯅ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯤꯉꯩꯁꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯑꯣꯏꯔꯒꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯒꯤꯀꯣ ꯆꯍꯤ ꯅꯧꯔꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯂꯥꯞꯊꯣꯛꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯒꯦꯝ ꯑꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯍꯧꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆा ꯅꯨꯄꯤ ꯃꯆा ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯒꯦꯝꯗ ꯂꯥꯏꯆꯨꯕ ꯑꯃꯃꯝ ꯇꯧꯔꯛꯏꯕꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯒꯦꯝꯗ ꯉꯥꯎꯍꯟꯕꯤꯒꯅꯣꯕ ꯑꯩ ꯏꯆꯥ ꯒꯦꯝ ꯁꯥꯟꯅꯔꯤ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯌꯦꯡꯕꯤꯒꯅꯣꯕ ꯃꯃꯥ ꯑꯣꯏꯕꯁꯤꯡꯀꯣ ꯍꯔꯥꯎꯅ ꯌꯦꯡꯕꯤꯒꯅꯨ ꯑꯩ ꯏꯆꯥꯗꯤ ꯒꯦꯝꯗ ꯍꯥꯏꯅ ꯂꯩꯕ ꯃꯃꯥ ꯈꯔ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣꯕ ꯀꯣ ꯑꯗꯨꯒ ꯒꯦꯝꯗꯨꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯒꯦꯝꯗꯨꯒ ꯐꯣꯀꯁ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯏꯆꯥꯁꯤꯅ ꯁꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯆꯨꯝꯃꯤꯕꯔꯥ ꯂꯥꯜꯂꯤꯕꯔꯥ ꯍꯥꯏꯕꯁꯦ ꯏꯃꯥ ꯑꯃꯒꯤ ꯃꯊꯧꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯧꯅꯁꯨ ꯂꯨꯗꯦ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨꯅꯁꯨ ꯂꯨꯗꯦ ꯏꯆꯥꯁꯤꯡꯗ ꯐꯣꯀꯁ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯏ ꯏꯆꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯤꯡꯁꯤꯅ ꯃꯤ ꯀꯌꯥꯝꯁꯨ ꯍꯥꯏꯗꯤ ꯁꯤꯡꯍꯜꯂꯤ ꯑꯗꯨꯒ ꯃꯤ ꯀꯌꯥꯝꯁꯨ ꯃꯥꯡꯍꯟꯕꯤ ꯃꯤ ꯀꯌꯥꯝꯁꯨ ꯍꯥꯠꯄꯤꯔꯦ ꯃꯌꯥꯝꯁꯨ ꯈꯜꯂꯤꯗꯅꯀꯣ ꯃꯣꯕꯥꯏꯜ ꯑꯁꯤꯅ ꯊꯣꯛꯍꯟꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯒꯦꯝ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯍꯥꯏꯗꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝꯀꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯔ ꯊꯥꯗꯣꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯔꯤ ꯌꯥꯟꯅ ꯁꯤꯔꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯠꯀꯤ ꯆꯤꯡꯂꯤ ꯀꯊꯠꯇꯅ ꯁꯤꯔꯝꯃꯦ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯒ ꯁꯤꯈ꯭ꯔꯒ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯉꯤꯕ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯨꯗꯤ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝꯀꯣ ꯑꯩꯅ ꯉꯁꯤ ꯍꯤꯡꯉꯤꯕꯁꯦ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯤꯡꯉꯤꯕꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯩꯅ ꯐꯅ ꯋꯥꯔꯁꯨ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯃꯃꯥ ꯑꯃꯅ ꯂꯥꯟꯊꯦꯡꯅꯔꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯒ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯪꯉꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯗꯣꯔꯤꯃꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯕꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯪꯒꯅꯤ ꯑꯋꯥꯕꯁꯨ ꯐꯪꯒꯅꯤ ꯄꯨꯝꯅꯃꯛꯁꯦ ꯂꯥꯟꯊꯦꯡꯅꯒꯗꯧꯕꯅ ꯉꯥꯛꯇꯅꯤꯕꯀꯣ ꯑꯁꯤꯒꯩꯁꯤꯒ ꯍꯥꯏꯗꯤ
mama khara amsu dum lei macha minungsi khangdaba macha langthomaka mayum panba ngamba nupi sigumba gi wanate bako ado aina haizari sina macha bu thamoi sengna nusiba macha bu thawai dagi su heina luna khanjari ba mama amgi thamoi bu nupi amgi damakta lai thawai ka thokpa ngamba asigumba apang thauna se puthokpi gano bako hawgalakliba nupi macha nupa macha singna minana singbiu asigumba se apangbagi thabak ne bako apang thauna haido sisine bako aduna haidi sigumba se haidi khanbiu ngahaktang duga nangna nupi amgi sige nupa amgi sige aina khalakpa taragadi ko aina sigragana ai imana kaida hoba ai ipana kaida hoba haibado adu khandabiu ko angangsa nakhoi gyan taw ko aduga lurabani aidi macha phangdaba kayamna chahi 5 10 phang matungda macha phangpa matamda mama aduna mamitai mapi taribani maramdi karigino ai icha se ibuk thoki icha se chahi 5 10 phangdana leirakpadagi isorna pirakpa khudol ni aidana ado sigumba kayam su society tawna sinari bako mama mapa sintina laithong kaya khuramaga isa yauraga isa duna thawai ka thokhiba kaisu leitaba maramgi damakta thawai ka thokpa mama mapa bu jingbiram daba mama pa ningde lehuriba du jingbiram daba mama amana masa ama bu kayagi matik nushi haibase mapa amna masa bu kayagi matik nushi haibase nakhoi khangba yaudri bako aduna nakhoi na kaisu leitaba nupiyamgi damakta kaisu leitaba nupamgi damakta thawai ka thoi me bako adu tobiganu yamna adu do yamna ne ko apangba miyamgi wakhallon apangba miyamgi kanone bako aduga comment piba matam dasu comment pibiriba bed comment pibiriba sing mayam da nolokna khuramjana haizari comment piba tamda yenga pibiyo aduga nupa koinaraga adai nupa koina bakhangde nupi koina bakhangde nupi goiraga na nupa da koinaradi phajana kana tawno koinau ado haidi nangna nusidraga nusiden haidu nusiba saraga paisa lupa khara chathokpa ma khara tawba duguma tawbiganu aduga nupa machagi oiragana adi nupi macha singse koiraga nupi machagi emotional tawbiganu sanabiganu mokhoigi mathamoida sanabiganu mokhoigi ijat pusu manghanbiganu pamdredana kano to haidok piramu tokno break up taw lore aduga siga siba khotpa sigumba se tawbiganu wa kaiguna di nakhoi aidi wakhal khandaba matam yaudreba mayam ko ado ngasi di mayam da ingasi wa aigi isagi wa share khara tawjege bako mayam ko aise ngantana yum pale bako ngantana yum pan matamda aigi paga aigi se haidi angang su nauna yawrakpa matam adu khana chainaba yamna tawri adugi mathaktuga aina khalle aise sira pharadra sigira sira haiba haidi samna sinenabagi jamna pathi tawjege bako adubu siba ngamde karigino haidi isagi khalaieba aidi aina sigradi aina sumai tawraga siraga kari aigi haidi kana ba phangjage aigi isana hayeng kamda hoba haibado mama aina khalaieba ko si mama puno maki thamoida khalliba si se ko aina siga taragadi isa se kamai ta honi kaida honi isa se aidi kana yingbi honi haibado mama khuding mangna khallieba ko siguma se ko si khongbam se laudinga da aduna ngasi nakwa macha nupi macha na khoi mayamna suicide tawraga thori yalaga siriba singse uba matamda aisu akiba phawraieba kaigino haibadi aigi su isa ani hauri sigi isa aigi isa ani sinabu sumain tawradi kamdauba haidana aduna isa da su thooningde misa da su thooningde aidi buzaiba somoidane ko isa misa khaidana buzai biu aidi mama oibasing mapa oibasing isa misa khaidana buzai biu isa aduna mayam ko amana ko mobile ga punsiga hujikse mobile na luna khalle angang singse online game addicted yam oire sathire hujiki matam se jukse ko aduna lakliba id haurakliba angang singse yam saksan biyo id mama mapa oiba singna aigi isa mobile pide phai haibase khanbiganu kapke kapsanu lauge lausanu jaha tawsanu ko mobile da yamna edik ohenbiganu mama pa oibasing protection da tawna leibiyo mama pa oibasing bu macha bu nusiba tarabadi nacha bu thamoi seng nusiba tarabadi nga ke kappa laubaduna nangi nacha do nusidaba nate na khandoi nate nangi nacha do ko hayeng makhoini wakhal tarakpa matamda ai man tawribase ai bu nusibina tawrimi ko haibase matamda du lakhine bako mayam ko disas hapo haibada mapa aduna haide noni tang leiraka hapsi an haiba adugi matamdo ngaiba ngamdadana macha duna ne thawi yalaga sire na dugi mutare ko kai kana ge yumse game dugi damakta ne ba game dugi damakta research hande haidana haidi mase suicide tawbudu ne bako do mama mapa hi khalambra mama mapa duna o khongdani kappe macha dugi damakta adu nungairi bada jemse miyam aduna haidi
ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯞꯄꯦ ꯂꯥꯎꯔꯦ ꯈꯣꯡꯉꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯗꯅꯅꯦ ꯃꯣꯕꯥꯏꯜ ꯄꯤꯁꯜꯂ ꯊꯦꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯧꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯣꯏ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯃꯣꯕꯥꯏꯜ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯣ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯕꯤꯒꯅꯣꯕꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯁꯤꯅ ꯀꯌꯥ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯣꯕꯥꯏꯜꯁꯤꯅ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯕꯤꯔꯦ ꯃꯣꯕꯥꯏꯜꯁꯤꯅ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯄꯤꯕ ꯌꯥꯎꯔꯤꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯒꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯤꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯨꯁꯥꯏꯠ ꯇꯧꯔꯦ ꯑꯗꯣ ꯑꯅꯝꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯁꯤ ꯉꯥꯛꯇ ꯉꯥꯏꯅꯔꯦꯕꯀꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯗꯣ ꯁꯤ ꯑꯄꯪꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯂꯦꯞꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯅꯣꯏꯕꯨ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯁꯤꯒꯨꯝꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯒꯦꯝꯒꯤꯗꯃꯛꯇ ꯁꯨꯁꯥꯏꯠ ꯇꯧꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯨꯁꯥꯏꯠ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯦ ꯀꯩ ꯀꯥꯟꯅꯒꯦ ꯏꯃꯥ ꯏꯄꯥꯒꯤ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯅꯣꯏꯕꯨ ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯃꯥ ꯅꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ꯭ꯔꯣ ꯅꯈꯣꯏꯕꯨ ꯑꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯥꯁꯤꯒꯤ ꯊꯃꯣꯏꯗ ꯃꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯏꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤꯕ ꯏꯆꯥꯕꯨ ꯂꯥꯏꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕ ꯍꯥꯏꯁꯦ ꯀꯩꯀꯥꯟꯅꯩ ꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯃꯑꯣꯡ ꯎꯕ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯇꯥꯏꯅꯕ ꯌꯥꯗꯦ ꯀꯣ ꯑꯗꯨꯅ ꯏꯆꯥꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯂꯩꯅꯩ ꯍꯥꯏꯅꯩꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇꯕ ꯇꯧꯔꯕꯗꯤ ꯑꯩ ꯆꯦꯟꯊꯗꯣꯔꯤꯕꯅꯤ ꯃꯄꯥ ꯆꯦꯟꯊꯗꯣꯔꯤꯕꯅꯤ ꯑꯁꯤꯅꯤ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯅꯠꯇꯦꯕ ꯑꯁꯤꯁꯦ ꯑꯍꯜ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯅꯦꯕꯀꯣ ꯃꯆꯥꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯆꯦꯟꯊꯗ꯭ꯔꯣꯕꯅꯤ ꯃꯄꯥ ꯆꯦꯟꯊꯗ꯭ꯔꯣꯕꯅꯤ ꯍꯥꯏꯗꯤ ꯍꯨꯏ ꯉꯥꯎꯔꯗꯤ ꯍꯨꯏꯕꯨ ꯊꯤ ꯍꯥꯏꯕꯗꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯒꯁꯨ ꯁꯨꯝ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯍꯨꯏꯕꯨꯗꯣ ꯊꯤꯔꯒ ꯍꯨꯏꯗꯣ ꯉꯥꯎꯔꯕꯅꯤꯅ ꯍꯨꯏꯕꯨꯗꯣ ꯊꯤꯔꯒ ꯋꯥꯔꯛꯄꯤꯌꯨ ꯅꯪꯒꯤ ꯍꯨꯏꯁꯦ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯇꯥꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯍꯧꯖꯤꯛ ꯊꯣꯛꯅꯩꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯁꯨꯀꯣ ꯑꯁꯤꯒꯨꯝꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯎꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯎꯒꯟꯕꯩ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯈꯪꯗꯕ ꯍꯥꯏꯗꯤ ꯃꯃా ꯃꯄꯥꯁꯤꯡ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯃꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯁꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯁꯤꯒꯨꯝꯕꯇ ꯁꯦꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ